ꯆꯩꯔꯛꯀꯗꯣꯏꯅꯦ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯅ ꯄꯦꯟꯗ ꯆꯨꯝꯁꯨ ꯆꯨꯝꯃꯤꯅꯤ ꯄ꯭ꯔꯖꯥꯒꯤ ꯚꯣꯏꯁ ꯍꯥꯏꯁꯤꯗꯤ ꯏꯁꯣꯔꯒꯤ ꯈꯣꯟꯖꯦꯜꯅꯤ ꯑꯦꯛꯖꯥꯝꯄꯜꯅꯤ ꯑꯩꯅ ꯍꯟꯗꯛ ꯑꯩꯒꯤ consciously natraga unconsciously aina soige dei sangai festival changbada ai pura public na pawung ai cha da goi ai keno tawiduni adai mayam da dum public apology adum thamiduni hojik sigi point dai sagi asoibaje aina puthok charaga aina lakchaningi point je hojik honorable cm su social media dum active oi biramgani praja mayam thamai voice kaino je masu munna nei na gadawni aina cm oina pangam gamjabai wani ko adoi targa su praja mayam na aina thangi ba khongthang si yaningbra yaningdabra ai si ma ju yam munna nei na bam thoi example ni hojik akoina mod phongdorpa dum uri mana akoigi honorable cm na mamang da mana thamgi ba mod churchanpur dagi kuki gi chilinau na infal da layeng ba lakpa matamda yes mari leina ba security pb gani as honorable cm na haige kuki mayam nam adu kuba khugi haraugi maitai mayam na saugi kai maram gi sawino adugi area du da pabung amuka honorable cm na aduga akhoi maitai ichelinau singna paisa leijadraga su Guwahati da flight bara leitraga su bus da chaningma matamda kangpok pi gi sigi national highway gi matik chaba security je aina pi gani na hairamagadi adu public ki sentiment anima ki sentiment khangbo oidone si sima sungtau tawdre haitare hauji je honorable cm je akoina sum yengjaba da maji personal di natte only cookie ki side of the story je sum ngang boy na even nagana su wara urakta na hauji mayam ama tawre ise si khatang honorable cm su khangom thoe aduga wangjing gi praja da ngasai di sum aina ngasai ngarang nandagi ngasai de social media da mayam ibse thengnaramini yam wara na topa kendra gi praja mayam na hairak pajai ure drone law with a toy by incident angang late tabagi aduga koigi ichelina ohum late tabse wangjing da ngasi je thokpiramo baw wangjing da thokpo oiramo aduga hairok da koi sangabi program am sinjin ge wangjing gi prajana kari khanbi gani hai jisu wangjing gi prajana khatang masi kupna naina ga dabane prajana haibiru ko haidi sai sentiment mo igi silliba kangu do wangjing na ha ma yamu su yanin do mane aduga hauji video da su dum yaure ai su adu matang su haijar ki na ai adu matang su haijar ki hauji video do da su yaure akoi na ha ma yama thokpiraga iram nam kendra sidai he na noi function yaw na noi maru oiraba na tro na akoi gi youth mayam amana matumai pendana saiba du su akoi dum ureba du imai bel mayam duna su madugi public sentiment do akoi khangbi ga dabani haibo pham chim tang su ai thamjage duna hojik se ultimatum solution ama lakcharabada haitare ngarang nandagi ngarang su koi koi gi apunba loop manipur gi apunba ima loop na su phongdo pirpa oi aroi ba numit se hayeng oiga do male tango aina khanjaba da haitare ado hangchichi aina hajik ngaki mamangda koi press meet ama kha su tawbagi hapet report ama kaino tawje 23 sidi koi gi kaino taramina 23 kongjom de taramina moi komthok jagani haiba pot ama su tawina ain khanba di hayeng je loiga doiba male ado hayeng aroi ba numit sidi kendra loi makta akhoi maikai amamam tangi ho hobi bana tawa haitare no mana sagoban gi hoba no mana akhoi gi kaino gi khurai gi hoba no mana khoi hairang goi thongnong gi hoba sina tawa hayeng aroiba numit chem tang di ultimate mayam iho amukta da pulap hobira kanda akhoi amtang di solution ama puthok na ba lengak ba singdabu oiro natraga wahang hangaduri ba akhoi gi wangang bi gaduri ba akhoi gi decision lepi gaduri ba lengak ba sing seda wahang amutang di hangbiraga adom gi kari final stand leibi ba no haiba se hangani haiba gi dum imai bel gi site su phongdo pirak pa lei masi sima sum tawbira ga di akoina sigi numit mangani sigi akhoi gi shutdown tawri ba sigi ultimatum aduga goal haigadra natraga akhoi result amatang di akhoi uba phangnen khala duga ngasai tamona pambi gi ba akhoi gi angang ima pada pressure pi bai matang se tang akhoi su pau ta jare hajik akhoi gi yama mangal jma bsf oina akhoi gi bihar da leibse chumambe lalambe pau ji pau ne khoi ju haibi rei ni asom da kan na pressure pi raga suti loire chang anaba tawbiro ga na ga pressure pi haiba su khoi dum taje adu hauji gi tamona akhoi gi maga honorable cm na honorable home minister na maga kai hani akhoi gi matik chaba haiga dra manaba akhoi gi phamma sinabi ni naina sina kanna su pressure toksila kanda manabadi yaro yero manabadi yaro ya hajini se jusula manabadi yaro hebadi migi lady ba great ko yum change mane ada adami gi khudam na ala dc or leibani pa do se dc or habadi pi do sama nai badu dinatra ada e sai ha ta gadi is not less than is the sai ta no pi do ne mane magi ona thok to pa wodi nate but mi do gi ona to ya area to madi pi ye do ne ko mena ada thok sung to mi do ba ko government service pi dina permani mane basi da ko na pi ni no ko diko adu
मीदुनसु पियो के हागदमतेबको अदो गवर्नमेंट मदु नुआइतबदु काशी उटके न खलगदी माना पार थबकुदु मु तवने हाबदु beyond central security forces ki thawong sing sigi beyond da state security force ing jathadak ba khoi gi licha singa yamna pena da bagi pot amasi han dai su lakpa anga handak ki protest myam phongdo I masi se kanana yahan bano masi pangtong de ka toba yabra ataga khoi gi political executive ki aso ba du gi aya ba do ma yawdan di yabra adu tara ga di aya bas ma khoi ne pibra haibe gi miyam gi site so akoi pen da bsi myam thami hai tare tunai rohan da laktige rohan han bagi oina hojik lai diba yamna kano to riba impending issue si context da miyam changsil bi hau asu ga sakana nam thana ba hona de iba khoi ing thana ba hai tare masi se align oibra ntraga contrast oibra masi gamena kamaina assessment se kamain tawri na kamai ubi hai ai ha mokta notice ta window bo ai thaga ba phongdok chari ngasi sumaina mapam jaren invite to birak paduga ai panelist ko panelist tamogita amadi paung samjai bai ai kongno na khurum jari ta seng bagi di hojik leiba akoi gi shutdown manipur sigi matang da aina dualism mode amakak na hanje sum phongdoi tang taret sidagi akoigi haurakpa akoigi kaptharamaganda angang ani leitaba adagi trong lobigi incident siga dum follow up sidagi hauraga praja mayam je hoi loi waminare laiba attack sena ado shutdown je laukthom dai gi timing se ai khangjarak padagi laukthoe na dumaina pause taja badagi aina ai gi facebook post asu nomagi surga chajaba tanjaba ichilinaw singi kitang khanbira kanda shutdown je nattaba top optional or vegetation labra haina hangba matam jeda public opinion je dum 50-50 lai kanagumba kharana yam pendana ron chahi taret khuntak pada khoi wa ba ya bo ware chahi taret khuntak pa warak paduna khoi ngasi sigi phibam je dai pai pu singduna pukhalami meduna angang ani leitabagi incident sigi sisina khoi gi lamjing maira mo oi halakanda handak kisida tangta ba ma khangau si haiba mochu yam chauna phongdore adong ngarang na handagi khoi JC ga adagi khoi gi shutdown log thok piram me na tawriba imai bel sing sigi achauba miscommunication ama leibe matang ju aise thawai nungai mandana na victim gi family da chacharu ai personally hai tare ado imai bel me am su lak phira kan da keno tawe ado akhoi na hojik thangiba khongthang jidi aimak na su dei public na hojik thangbiriba khongthang jidi imung dugi family dugi duga maru aina yamba mangal leigidaba khoi gi angang ani sigi mapa aduga itei magi akhoi gi sentiment du khanga ga itare yamba du na magi thamoi dagi yam pendana praja da khoi sinajare praja na phagadaba mong da tawbiro haibadu ni koina jik tasengna chathari je duna ngarang si khoi je sina dum moigi apen pen hoi moigi mayok ta leija badina te moigi su tongan ba terms and condition yam leiram ba yai tawbada bu ngarang moina shutdown lauthoi badu akhoi kem ta mari leina de na still lauthorok tar ga su yam ngakpa madi tongan mu manipur gi kendra loimak ta masing thingam draba praja myam thola ga protest satpi gi ba tu myam loina dum news ta kai da loi ubira ba ngak ta ne khoi su ngarang dum release ke ke tum akhok jingjare lakchaningi bo wafam je je government je tha ahum padri ai su sum mayam dagi sum mot khar laujaraga yengma matamda yam su scarcity oina social media daga tawre ise amarom da maitai amoina haitare katang akhoi gi community wise la maitai amoin su katang nungai te nan dagi honorable CM na wana kangpuk pi landana jiri chattana ukhul changjindana adidi akhoi gi tengno upal chatkani adagi kaino yokshin gani chu champo yokshin gani na thajaba momentum am sagalakta na cookie gi jaga da changbang ngamena utlingai tanja jeda ngasi di social media da asuk wana hona jari ba kaino se khoi gi CM se thobal lan bangam da CM haiba mingthon amamu ngasi dei ti pi gare hai tare aidi nandagi koi ching chat pang ngamme dana khoi gi utna na ba tawri ba pot tu ngasi di akhoi maitai gi te te marak sida su thobal lan bangam da ba si akhoi na pijaba kaino na te ko aidi mayam na ji public na dum public na pirak pop kaino ne ado video gi kaino si office si tangai phadana sanga da ba ya da ba ngasi simak sanga da ba ya da ba reason lei ba za la aina mayam jin hangkan da su hajik tamo khoi kit na su pan bi gre masi dum pharak taba matam da di khoi visually sanga ba su dum tam ya ba pot ni masi adu tangai badana public ki sentiment ji kitang khang bi ga hadi shutdown na hajik manipur gi sin matung na kachin ko ya dagi mai ba myam na even ngarang gi jc gi mod tu nuai tawa phongdo ga lam dagi mai ba myam na koi di
shutdown si makha tajari JC na tang ta bama maron ama chumdri baudi akoi loina protest tawgani na hai ngai timing jida ko honorable CM na chatai ya de hai bagi mong de ya da bai mong am da ngasi Wangjing yaushin ganen tawbasi amarom da masi public ki sentiment khangdabani haina idi laujai hai tare sigi mahutta mana phajaba mong da honorable CM na dum phajabi mong da pare prajana yadrabani na koi masi matung tarak panumit amda tawrage tawbada bo hojik changchali ba shutdown jidi praja gi sentiment do yengjaraga koi dum I understand tawjarage ko na tawrasi haiba matam da su mangona dum press phangada ba pone hai tare public keno phangada pone dubu adugi pura ona taina ba tawramina hojikti adagi muk yam nungai jada ba se si mayam gi public keno ni ko mo ni ko ina sum phongdok jarige honorable CM kaino chatli ukrul chatli mayam na ji phujung phongdo udani ukrul da dum asi na dum thoi ngasi hairok ta chatli hojik khoigi itaw ma wangjing chatli itaw ma hojik nomaina pan bagi dum paw leire chalu jaga si da sumaina asi na thopagi poche khatang honorable CM masu mathangi khongchat tadi aina chatturi ba khongchat china praja mayam da kanaba natraga praja mayam sida community wise or natraga praja mayam sida intersectionally moida nungsi chanaba porakani natraga chakhat porakani hai taragadi chatpiyo adu natadana tongana asi na gi pot yarokada oi taragadi honorable CM su public sentiment khangbir kanda chattabana chumgani haiba wafam si ai admaina thamjaningi aduga tashengbagi di hoi yam su sensitive oiba topic su dum oire hojiti kainom hai bje tawo dum yam lu su lu ba matang ni hai tare ko adubu aina su personal natabida akoi honorable CM da koina request tawjaning mase public sentiment kitang khangbiu public na pamba aduga public na pamba pot hai kan hekta public na adu tobiu hai ka loi chatlo hai banate public na su approach tarok mong da public na approach tarok pada yamna structural oiba constructive oiba suggestion me am thambirei masi so honorable CM na kitang public sentiment khangbira kanda yabi gadra haidana adum tanga ai first round jai maina telam thamjai okay ya bazara thambe koi rohan so hojikse miyam sina changchiliba ihausina thoiba thodoksi laibak thiba thodoksi very inhuman job incident si makha tana amuk khana thokhan biganu thoktana ba assurance piu thabak paikat piu haina demand tawba aduga masigi paukhumda in response to this chief minister na home minister na akoigi charter demand sing yana ba aduna maduda pho yaw da bhoba akoigi ayaba piba akoigi Manipur state ki akoigi police ki service ta post ma pinabe wafam sing phongdorak pa haiter masimadi yengbada akoina tabada praja mayam gi sentiment da haiter kamaina touch tawge hai matam da mayam changchili ba khongjang perspective siga adagi masigi posiga ama yam tin accountable oido pot ama khak phak ama chatpa dongna mayam na talibesi akoigi idea go Manipur aduga Manipur gi interest da as a whole changchilak pa post amukhana thoktana ba lakpasi amna align oribra yamna contrast oribra makoina masibu karam haina meeting thamige karam haina assessment na chathari ge habi chobu hanga ma hangak pa aduga set ki oiba sesum leng da leina thabak pi ge habse makoi do yamna thabak ki natraga adugi yam desperate oiba yam need oiba adu mai munga makhak sunna tin te sem thamjage aduga koi already akoi gi masagi service engage tawraga leibani aduna kari ma pot ama khakta hen ma pisilaga na thaina na ba angang ani du khagi punchi pikham na han ki baduna tana akoi gi Manipur pumba gi oina May 2023 gi tarik May gi tarik 2023 gi hausi gi magi context gi madung chaliba du gi pa ni habse koina kauthok ta ba aduga makha tana si tholak tana ba gi habagi chenu makoi continuation du da me ama changchilak pi hongnen thamjage maramaduna koi ex gracia na taga kari makrana yasinaba yadabagi aduda ngamoidabagi prajagi maikaidagi amakhak lakpasi sarkana su masisi amtang akogi concern to thok private of thamjage yam tayang ta soina lawdaba haita du fam du thamjage chief minister amasung home minister ani gi maikaidagi su phongdok pasi mayam je awaba se kokngana bai damang ta mayam khala kana khogi shutdown se masi handokpi haiba apil sida amu maruina masida changchilba mi sing se akogi awa ana haitai nomgi chara talaga chari ba kaithen thoiba ayamba na makil oina oibra hain thamjage aduga makoi si warabas wana waraga sudum laido makhatan amu khana sigum se wadana baina changsilak ba yamna mogi solid obstain haitare simagi sigi sentiment si koi game na khangpham khanthabibam thokoi matam do ko hindok na yorba thamjage ana ai handa ni su brown class ning me na hujik se akoi shutdown ki changsilak ba saida koi gi Wangjing gi da sunga si ma kana phongdok pikhiba adagi CSO singa koi gi lauthokiba leite kan haiba singba irang se horok padagi hai praja yam nakna na chapmina duna akona su video clip singda hani samuk su yawbo khot pe mem ujare ana sigi matang da akogi ethical responsibility of the akogi social activist bo hairasi like tongan lei stakeholder mem gi leirasi sigum ba ma ho ba ma koina punna changsila kan he hek u ba ma tawrak pa se rohan gi mota as a social activist ka main thambini hoi ai isagi ashobe de gi dum ai haijege praja ga chapmina da ba haibese kaidong da aphaba oide
aduga prajagi sentiment gi wangbada natraga prajagi sentiment gi against chatpa haise kaidonungda masi social activist bu oiro politician bu oiro even akhoi khoina leiba sinpham jida pabung sudum khaire akhoi chief editor oina dum leiba matamda prajagi sentiment da khangdana natraga prajagi sentiment gi against da iru matamda dum pabung akhoi se prajagi khonthi dum chadoini mang kadoini chadoini praja mam jina pen chumju chumini prajai voice haise ri shogi khonjal example ni aina hantak aigi consciously natraga unconsciously aina soy the Shanghai festival changbada ai pura public na pawung ai cha da goi ai keno tawiduni adai mayam da dum public apology adum thamiduni hojik sigi point dai sagi asoi baje aina puthok charaga aina lakchaningi point je hojik honorable CM su social media dum active oi biramgani praja mayam ma thamai voice kai no je masu munna nei na gadawni aina CM oina pangam gamjabai wani ko adoi targa su praja mayam na aina thangi ba khongthang si yaning bra yaning dabra ai si masu yam munna nei na bam thoi example ni hojik akoina mod phongdor pa dum uri mana akoi gi honorable CM na mamang da mana thamgi ba mod Churchanpur dagi kuki gi chilinau na Infal da layeng ba lak ba matam da yes mari leina ba security PB gani as honorable CM na haige kuki mayam nam adu kuba khugi haraugi maitai mayam na saugi kai maram gi sawino adugi area du da pabung amuka honorable CM na aduga akhoi maitai ichelenau singna paisa leijadraga su Guwahati da flight bara leitraga su bus da chaningwa matam da Kangpok pi gi sigi national highway gi matik chaba security se aina pi gani na hairamagadi adu public ki sentiment anima ki sentiment khangbo oidone si sima sungtau tau dre haitare hauji je honorable CM je akoi no sum yeng jaba da maji personally nate only cookie ki side of the story je sum ngang boy na even nagana su wara urak ta na hauji myam ama tawre ise si khatang honorable CM su khangom thoe aduga Wangjing gi praja dai ngasai ri sum aina ngasai ngarang nandagi ngasai de social media da myam ibse thengna mini yam wara na topa kendra gi praja myam na hairak pajai ure Drone law with a toy by incident, Angang late Tabagi, Aduga, Kogi, Ichelina, home late of it. Wangjing the Nasing as a topiramo, Wangjing the topo oiramo. Aduga, Hairok the Shangabi program on Shinjin Wangjing Prajana Kari, can be Gani Hajisu, Wangjing Prajana, Katang, Masi Kupna Nainagadabane. Hadi, Silva Kangu, Aduga Hoji. Video da su dum yaw ai chu adu matang su hajar ki na ai adu matang su hajar ki ge hauji video da su yaw ri akoi na ma ama thokpiraga iram nam kendra sidai he na noi function yaw bu na noi maru oira na tro na akoi gi youth mayam amana mathumai pen da gai pen na sai bu du su akoi dum ure ba du imai bel mayam du na su madu gi public sentiment do akoi khangbi ga da bani hai bo pham chim tang su ai thamjage du na haujik se ultimatum solution ama lakcharabada haitare ngarang nandagi ngarang su koi gi apunba loop Manipur gi apunba ima loop na su phongdo pe po oi aroi ban numit se hayeng oi ga do male tango aina khanjaba da haitare ado hangchi aina hajik ngaki mamang da koi press meet ama kha su tau bagi hapet report ama kaino tause 23 sidi koi gi kaino taramina 23 kongjom de taramina moi komthok jagani haiba pot ama su tawina ain khanba di hayeng je loi ga doi ba male ado hayeng aroi ban numit sidi Kendra loi makta akhoi maikai amamam tangi ho hobi bana tawa haitare no mana sagoban gi hoba no mana akhoi gi kaino gi khurai gi hoba no mana khoi hairang goi thongnong gi hoba sina tawa hayeng aroiba numit chem tang di ultimate mayam iho amukta da pulap hobi ra kanda akhoi amtang di solution ama puthok na ba lengak basing dabu oiro natraga wahang hanggadori ba akhoi gi wangang bi gadori ba akhoi gi decision lepi gadori ba lengak basing seda wahang amutang di hangbiraga adom gi kari final stand leibi ba no haiba se hangani haiba gi dum imaibel gi site su phongdo perak palai masi sima sum tawbira ga di akoina sigi numit mangani sigi akoi gi shutdown tawri ba sigi ultimatum aduga goal haigadra natraga akhoi result amantang di akhoi uba phangane khala aduga ngasai tamona pambi gi ba akhoi gi angangi mapada pressure pi bai matang se tang akhoi su pau ta jare hajik akhoi gi yama mangal jma BSF oina akhoi gi Bihar da leibse chumambe lalambe pau jiri pau ne khoi ju haibi re ni asom da kanna pressure pi raga suti loire chang anaba tawbiro ga na ga pressure pi haiba su khoi dum taje adu hajigi tamona akhoi gi maga honor akhoi gi honorable CM na honorable home minister na maga kai hani akhoi gi matik cha ba haiga dra manaba akhoi gi pham ma sinabi ni naina sina kanna su pressure tok sila kanda
Manabadi Arroy, Manabadi Hajini is here. Manabadi Arroy, Migi lady, but great to you on Sunday. Money. Adamigi, Kudamuna, I this year, Labani Pado, this year, the Peter of unable to dinner. Are the Ace High the no less than the Ace High no Peter Money. Or not. Talk to power with it, but me to give or not to be able to pick Yago never go mena. And the Thomas don't do the meter with the government have speed in the money. But she don't win a penny no political. Otherwise, me to the Pio had the table. Other government do no item do, Kashi would get the Kalagati. Man, power to the only have to do. Madam Zapot, I will hear you. Although I couldn't part is justice to name Pammy. At the one of who do, Madam Zapotani is another money. Handaki agitation, I'm not top Pama, Queen over the even JC koigi keno se support tau de hire go su praja me amadi achoma support tau gi mami me di ore mamang de di koi na ugi birang ji paung gone su khangbi ramani JC na hek thupching gi ba matam da adum irang je loire ado handakti even JC na koigi whatever other regions lay bagi koigi shutdown se support tau de hire go ji lam gi mai be myam thokpi rak tana koi agitation je makha ta na torni hai bagi keno se koi dum uba phange do nai lotion jarak pada su aina thamjaning ba se koi lingjen manasi taugadaba akoigi kainoma goal ama khangminaraga natraga khoi agitation ji ki maram chaba ama khangminara khoi tawse ngara makta tamo ai hoi masi pandaya da bagi haitare ai sum panjaramne ngarang je khoi gi mayai lambi gi kasamthong gi protest edum ai mamang chingjaraga dum ai chacharame anirak ni akhoi gi protest lak pase ahan bar round je khoi Manipur police central forces singna dum sigi line sida gi hela gadi khoi kap haurani na haibase da organizer kangu duna phadu phajana understand to biraga phare imai be mayam shok do sharuk pudi khoi system di khoi pujara chakhrage na moi mamai leiraga chakki haitare adum akhoi agitator marak ta gisu irang thokte haidana tamo dum saw su dum thengnari haitare saujilak pa haitare irang thokte haibagi ado akhoina tawgaduriba akhoi gi full goal se ultimatum je kaino khanga kanda akoida masimak tawragadi akoida ultimatum goal ama phangani haibase punna khoi praja mayam gyan taminara kanda adom da changchin men si haibase ai aroi ofamani thamjai thank you yam nongai je ai pabungdam rohan da la ning bas lo sila poina hojik se akoi gi taseng har kan da kita jana su yam phajana thamgre hai tare kanu se laiba akoi gi anobu laiba government si bangi duration se koi yam aten matam oi taraga su akoi gi laiba akoi gi state ta toibe isu sing sidai anobu bampu oidra bang aktani hai tare ana sai da dum kai ki to boya ba se to boya ge na kan ta if they are really willing and determined they can do so much thing mayam to boya possible lai de duga hojik se mo koi gi lenga ki attitude ge horaga hai tare mayam se hena khoirang ko sang no han ba gi mawong gi sum oira ko se kari gi no hai tare koi gi Rong lawi ki incident si mak thoi ba aduga nakan macet hauri incident sing litan de hauraga kuina koi kano nongmai ka pudra matungda mathang horok ko mayam se 2023 gi incident I mean terrorist act sing dugi manung chanba adugumba ama khapni haibase akogi gamena kaukthobra kaukthotraba khangibra khangdribra nataga khangsinadriba haibase so buhang ama hange madubakna maram oiraga akogi icham chamba angang ama akogi accident si ba kapsula presi ba nataba aduna mayam sigi demand je so kyam mayam gi protest dep se so kyam luri bini haibagi pose ma so khangpham thokpa ba thamjage ada masigi pose da khangira aduga khangjinadrira khangdinadaba oiragana masigi kanu se assessment je kamai tawbono aduga khangagana karino masigi maraksida wangjing da chatkani na koi chatlaga ngasigi video gi kanu koi gi sanga ki base masi karamba akogi political outreach no haiba go hangsi masu tholak tabri ya de haitare I as a responsible citizen as well as a social activist tentang thamiro hai yam tentang na thamjage government ama haibse tasengna prajada kari response pirige aduga tholaiba situation du kari kamaina tackle tawrige haibaduna government aduga adugi leadership tugi asengba magun ama piba ngamgani hojik pira iba response di tasengna haida masidi section khara khaktana nungai tabana tre kanamtana nungai tre handak pira iba response mong adagi tawra iba tackle mong sidi kanam nungai tre kaino no su paung no su yam mek sena ngasai thambi gare leiba government ju as far as public ki opinion domain gi matung ina di it's just a puppet government gi type ta tum leibai type ta su yam chauna ma mi ma du su ure aduga thamgadaba ma gi khoi gi ministerial bird adagi adu su amata pidre ko aduga leiba mong se dum yana na ba mong da dum pra phagi ta halaga thambagi type ta su adu maina ma ure ana aina lastly ai masigi kaino se khudong chawal laujaraga aina yang biriba viewer myam da aina appeal tawjaning base adai kam nate
Modi lakpada min cha lakpada mi sum chillaga leibagi attitude aduga haujiksina dum pawong khoi irang tauri haraga hayeng Modi ga min cha lakpada traffic jam thokpagi potuna di akhoi da solution chungbu purak pangamoi so mihut khanma matamda akhoi Phajan khanminasi handaki 2027 gi election da akhoi aji khanariba nainariba dai agitation tawna kho toimyam cha temnate last ultimatum da who represent us akoina Canada vote pige akoina akoigi responsibility se Canada sinner thagrage aduga akoigi mihut oribasina akoi je kamain tawrakanda praja mayam da pukhatlige anatraga center da akoi je kamai uhallige hayeng Delhi da ada hayr matam da sar sidi praja na hange bada ai choi ni yum changan dong mande aduna ai sigi warep sim lawdragadi ai han bada kya nungai do mande haiba mi si oina akoi mathang dadi thagat minasi haiba sigi electoral gi politics se masi sida ultimatum solution lak minasi haiba wapam se thamjaraga ko youth empowerment kan tausi handak di party gi wafam kanam na chade wabu ngangdong ngamgodo oiraba aduga Amaram the Haga, Tingling on Kanda, Halaman Chingsina, diplomacy and Torga, Wasunga Gang, the Chopudi, Tingling on the Babung, Mika Taraga, Kanda, Akodishi Peter, the Upashunele, Doma, the human battalion, and other Adugi protest of Bungam, Mong, the Me, Singdo, Aduina, Tab, Satasi, ever 2027 Apilam Tang, I mean, the Tentana, last name Tamsaki. Yam present and beer, and as I